ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯝꯆꯧꯕꯤ ꯑꯃꯗꯤ ꯀꯨꯟꯗꯥꯂꯩ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯪꯒꯣꯜꯒꯤ ꯐꯛꯂꯥꯡꯗ ꯇꯤꯡꯂꯤꯕ ꯌꯣꯡꯈꯝ ꯑꯗꯨꯗ ꯄꯥꯡꯒꯗꯦꯝ ꯄꯥꯏꯗꯨꯅ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯐꯅꯦꯛ ꯁꯥꯃꯤꯟꯅꯔꯤ꯫ ꯐꯅꯦꯛ ꯁꯥꯅ ꯁꯥꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯨꯝꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯅꯥꯎ, ꯀꯥꯂꯦꯟ ꯊꯥꯁꯨ ꯄꯥꯟꯈꯠꯂꯛꯀꯗꯧꯔꯦ꯫ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯅꯔꯛꯂꯅꯤ꯫ ꯍꯔꯥꯎꯐꯤꯗꯣ ꯃꯔꯣꯜ ꯑꯅꯤꯔꯛ ꯀꯩꯊꯦꯜꯗ ꯊꯥꯕ ꯉꯝꯅꯅꯕ ꯍꯣꯠꯅꯁꯤꯅꯤ ꯍꯟꯗꯛꯇꯤ꯫ ꯐꯤ ꯁꯥꯕꯤꯁꯤꯡꯗ ꯑꯃꯨꯛꯇ ꯍꯥꯏꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯀꯨꯟꯗꯥꯂꯩꯁꯨ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯏꯆꯦ, ꯌꯥꯏꯌꯦ꯫ ꯑꯗꯣ ꯂꯪ ꯈꯔ ꯂꯧꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯪꯁꯤꯡꯁꯤꯅꯗꯤ ꯏꯌꯣꯡ ꯑꯃ ꯑꯣꯟꯕ ꯀꯣꯟꯅꯔꯣꯏꯗ꯫ ꯏꯆꯦ, ꯂꯪ ꯑꯃꯨꯛ ꯋꯥꯠꯂꯕ? ꯍꯣꯏ, ꯑꯋꯥꯠꯄꯗꯨꯗꯤ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯂꯧꯔꯨꯕ ꯍꯥꯏꯗꯨꯅꯤꯗꯅ꯫ ꯏꯁ, ꯅꯪ ꯑꯩꯅ ꯐꯅꯦꯛꯁꯦ ꯁꯥꯗꯨꯅ ꯃꯔꯩꯔꯦ ꯁꯣꯝꯗ꯫ ꯑꯇꯩ ꯐꯤꯁꯤꯡꯁꯦ ꯌꯦꯡꯁꯤꯟꯕꯤꯕ ꯉꯝꯗ꯭ꯔꯦꯅꯦ꯫ ꯂꯩꯔꯤꯕ ꯏꯃꯧꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯈꯣꯡꯒꯨꯟ ꯇꯥꯗꯕꯅꯦ꯫ ꯃꯈꯣꯏꯅ ꯈꯖꯤꯛ ꯋꯥꯈꯜ ꯇꯥꯕꯤ ꯌꯨꯝꯕꯥꯟꯕ ꯍꯩꯕꯤ ꯑꯣꯏꯔꯕꯗꯤ ꯀꯣꯛ ꯊꯕꯛꯁꯦ ꯁꯤꯅ ꯊꯣꯛꯄ ꯃꯌꯥꯕ꯫ ꯑꯆꯨꯝꯕꯅꯤ ꯏꯆꯦ, ꯃꯧ 5 ꯂꯩꯕꯕꯨ ꯂꯣꯏꯅꯃꯛ ꯍꯦꯛ ꯁꯨꯅꯤꯡꯗꯦ꯫ ꯌꯨꯝ ꯄꯥꯟꯕ ꯍꯩꯕꯤ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯋꯥꯅꯤ꯫ ꯑꯩꯗꯤꯅꯦ ꯌꯦꯡꯖꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯏꯅꯥꯎ, ꯌꯨꯝ ꯑꯃꯗ ꯃꯧ ꯑꯃ ꯂꯩꯕ ꯐꯥꯎꯕ ꯄꯦꯜꯂ ꯃꯇꯝꯁꯤꯗ ꯅꯪ ꯑꯩꯒꯤꯗꯤ ꯏꯃꯧ 5ꯅꯤꯀꯣ ꯏꯅꯥꯎ꯫ ꯏꯁ, ꯋꯥꯗꯧꯔꯤ ꯄꯣꯠꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯧ 2 ꯑꯃꯃꯨꯛ ꯂꯥꯛꯀꯗꯧꯔꯤ ꯋꯥꯠꯂꯤꯕꯅꯤꯗꯣ ꯍꯧꯖꯤꯛ꯫ ꯍꯣꯏ ꯏꯆꯦ, ꯂꯥꯛꯀꯗꯧꯔꯤ ꯃꯧ 2ꯗꯨꯅ ꯀꯝꯗꯧꯗꯣꯔꯤꯕꯅꯣ? ꯍꯥꯟꯅꯒꯤꯁꯤꯒ ꯆꯞ ꯃꯥꯟꯅꯗꯣꯏꯔꯥ ꯈꯪꯗꯦ꯫ ꯃꯗꯨꯒꯤ ꯍꯦꯛ ꯈꯟꯕꯗ ꯑꯩꯗꯤ ꯇꯜꯂ ꯄꯣꯠꯅꯤꯗ꯫ ꯏꯅꯥꯎ, ꯅꯪ ꯑꯩꯁꯤꯕꯨ ꯏꯆꯥ ꯅꯨꯄꯥ ꯌꯥꯝ ꯄꯣꯛꯃꯟꯈ꯭ꯔꯕ ꯍꯥꯏꯗꯣ ꯇꯥꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯏꯆꯦ, ꯃꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯏꯔꯥꯜ ꯅꯠꯇꯦꯗ꯫ ꯏꯁꯣꯔꯅ ꯏꯆꯥ ꯅꯨꯄꯥ ꯄꯤꯕꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯅꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯍꯣꯏ, ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯅꯥꯎ, ꯅꯪꯁꯨꯅꯦ ꯅꯆꯥꯗꯣ ꯃꯔꯤ ꯍꯦꯛꯇ ꯄꯣꯛꯁꯤꯜꯂꯤ꯫ ꯑꯃꯈꯛ ꯄꯣꯛꯑꯝꯃꯗꯤ ꯈꯔꯁꯨ ꯐꯗꯧꯕ꯫ ꯏꯆꯦꯁꯨ ꯏꯆꯥ 3 ꯄꯣꯛꯄꯗꯨꯗ ꯑꯩꯁꯨ ꯏꯆꯥꯁꯦ 3 ꯄꯣꯛꯀꯦꯅ ꯄꯣꯛꯂꯨꯔꯕ꯫ ꯑꯗ ꯑꯔꯣꯏꯕꯁꯦ ꯐꯩꯕꯣꯛ ꯄꯣꯛꯊꯣꯛꯈꯤꯕꯩ ꯋꯥꯅꯤꯗ꯫ ꯀꯅꯥ ꯈꯪꯖꯒꯦ ꯐꯩꯕꯣꯛ ꯄꯣꯛꯂꯛꯀꯅꯦꯗꯤ ꯑꯩꯁꯨ꯫ ꯄꯣꯛꯅꯤ ꯏꯕꯦꯝꯃ ꯅꯪ꯫ ꯐꯩꯕꯣꯛꯇꯣ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯈꯔꯁꯨ ꯐꯗꯧꯕ꯫ ꯍꯣꯏ, ꯏꯆꯥ ꯅꯤꯉꯣꯜ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯌꯥꯎꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯅꯥꯎ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯦꯛ ꯂꯩꯁꯤꯜꯂꯛꯄꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤꯀꯣ꯫ ꯅꯪꯅꯅꯦ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯌꯨꯝꯁꯤ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯏꯆꯥ ꯅꯨꯄꯥ 3ꯁꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯗꯧꯅꯤ꯫ ꯀꯔꯤꯅꯣ ꯏꯆꯦ, ꯍꯧꯈ꯭ꯔ ꯋꯥ ꯑꯃꯨꯛ ꯀꯣꯊꯣꯛꯄꯤꯔꯛꯂꯤꯁꯤꯕꯣ? ꯃꯣꯏ ꯃꯄꯥꯁꯦ ꯑꯩꯅ ꯄꯥꯝꯗꯅ ꯂꯩꯔꯛꯈꯤꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯃꯥꯅ ꯑꯩꯕꯨ ꯐꯥꯕꯤꯔꯒ ꯅꯨꯄꯤ ꯊꯤꯔꯦꯗꯣ ꯈꯪꯖꯔꯝꯂꯕꯗꯤ ꯑꯩꯁꯨ ꯂꯥꯛꯆꯔꯝꯃꯣꯏ ꯀꯩꯁꯨ꯫ ꯏꯅꯥꯎ, ꯐꯥꯕꯤꯒꯦꯔꯥ ꯐꯥꯕꯤꯔꯣꯏꯒꯦꯔꯥ, ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯔꯗꯤꯅꯦ ꯈꯣꯡꯐꯝ ꯁꯠ ꯍꯟꯗꯣꯛꯍꯧꯗꯧꯕ ꯀꯣ꯫ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯏꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄ, ꯅꯄꯥꯝ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯄ, ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯕꯁꯤꯕꯨ ꯊꯃꯣꯏ ꯀꯥꯏꯕ ꯂꯩꯇꯕꯅꯤꯀꯣ꯫ ꯃꯁꯤ ꯅꯪꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯨꯕꯅꯤꯅ ꯈꯪꯗ꯭ꯔꯕꯅꯤꯗꯣ꯫ ꯑꯁ ꯏꯆꯦ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯁꯨꯝ ꯑꯗꯨꯝ ꯉꯥꯡꯗꯨ ꯂꯩꯔꯅꯣꯕ꯫ ꯍꯣꯏꯅꯦ, ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯑꯇꯣꯝꯕꯤꯒꯁꯨ ꯍꯦꯛ ꯑꯣꯏꯖꯔꯔꯣꯏ꯫ ꯑꯩꯅ ꯂꯩꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ, ꯆꯦꯜꯂꯨꯔꯕ꯭ꯔꯥ ꯄꯥꯈꯪꯂꯀꯥꯗꯣ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯂꯒ ꯌꯨꯝ ꯄꯥꯜꯂꯒꯦꯕ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤꯗꯤ ꯑꯩꯅ ꯏꯆꯦꯗ ꯈꯔ ꯌꯦꯠꯆꯔꯦ, ꯃꯁꯤꯒꯤ ꯏꯆꯦꯅ ꯉꯥꯛꯄꯤꯔꯣ꯫ ꯍꯣꯏꯁꯦ, ꯐꯔꯦ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯉꯥꯛꯄꯤꯔꯕꯒꯤ ꯋꯥꯅꯤ꯫ ꯀꯩꯗꯧꯅꯤ ꯈꯠꯅ ꯆꯩꯅꯔꯒ? ꯅꯪꯁꯨ ꯋꯥꯅꯤ, ꯑꯩꯁꯨ ꯀꯞꯀꯅꯤ꯫ ꯑꯗꯨꯅ ꯑꯩ ꯊꯃꯣꯏ ꯈꯖꯤꯛ ꯆꯥꯎꯊꯣꯛꯅꯕꯒꯤ ꯋꯥꯅꯤ꯫ ꯏꯆꯦꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝ ꯁꯦꯡꯉꯤꯗ꯫ ꯃꯁꯤꯗ ꯑꯩꯁꯨ ꯏꯆꯦꯕꯨ ꯅꯨꯡꯁꯤꯗꯕ ꯉꯝꯗ꯭ꯔꯤ꯫ ꯌꯨꯝꯁꯤꯗ ꯏꯆꯥ ꯅꯆꯥ ꯈꯥꯏꯗꯅ ꯏꯆꯦꯅ ꯑꯩꯒꯤ ꯏꯆꯥꯕꯨꯁꯨ ꯅꯆꯥꯒꯨꯝ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯆꯦ꯫ ꯑꯗꯣ ꯃꯣꯏ ꯃꯄꯥꯅ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯃꯤ ꯑꯣꯏꯔꯝꯕꯒꯤ ꯐꯕꯅꯤꯀꯣ꯫ ꯂꯥꯏꯔꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯥꯟꯅ ꯌꯨꯝ ꯑꯁꯦ ꯀꯥꯏꯔꯅꯤ꯫ ꯃꯥꯅꯤ ꯏꯅꯥꯎ, ꯁꯅꯥ ꯁꯥꯔꯁꯨ 2 ꯁꯥꯔꯦ, ꯐꯤ ꯂꯩꯔꯁꯨ 2 ꯂꯩꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯞ ꯃꯥꯟꯅ ꯊꯨꯡꯍꯜꯂꯦ꯫ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅꯤꯁꯨ ꯀꯣꯆꯤ ꯈꯣꯠꯐꯝ ꯂꯩꯇ꯭ꯔꯦ, ꯃꯔꯩ ꯇꯧꯕ ꯌꯥꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯍꯤꯡꯃꯤꯟꯅꯔꯤꯁꯤꯅꯤꯗꯅ꯫ ꯍꯣꯏ ꯏꯆꯦ, ꯑꯗ ꯇꯥꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯔꯛꯏ ꯃꯧ ꯑꯍꯜ ꯄꯦꯇ꯭ꯔꯨꯛ ꯂꯩ꯫ ꯅꯨꯡꯊꯤꯜ ꯇꯨꯝꯂꯨꯔꯒ
ꯃꯁꯝ ꯃꯅꯥꯏ ꯐꯥꯅ ꯊꯥꯗꯣꯛꯇꯨꯅ ꯃꯈꯨꯠꯇ ꯍꯩꯈꯥ ꯊꯨꯝ ꯃꯣꯔꯣꯛ ꯈꯔ ꯄꯥꯏꯔꯒ ꯃꯪꯒꯣꯜ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯍꯩ ꯑꯗꯨ ꯆꯥꯔꯤ꯫ ꯃꯃꯧ ꯊꯣꯔꯛꯄ ꯎꯕꯗꯨꯗ ꯃꯦꯝꯆꯧꯕꯤꯅ ꯍꯥꯏ, ꯍꯩꯃꯥ ꯏꯃꯧ ꯏꯕꯦꯝꯃ ꯄꯤꯇ꯭ꯔꯨꯛ ꯂꯩꯌꯥ ꯅꯪ ꯊꯣꯔꯛꯄ ꯐꯔꯦꯗ ꯁꯦ ꯏꯃꯥꯗꯅꯦ ꯈꯣꯡꯒꯥꯡꯁꯦ ꯑꯝꯇ ꯏꯟꯁꯤꯜꯂꯧꯁꯦ ꯁꯤ ꯈꯣꯡꯒꯥꯡꯁꯦ ꯏꯃꯥꯗ ꯃꯇꯦꯡ ꯄꯥꯡꯉꯨ ꯂꯥꯛꯑꯣꯕ꯫ ꯄꯤꯇ꯭ꯔꯨꯛ ꯂꯩ ꯃꯃꯤꯠꯀꯥꯗꯣ ꯅꯣꯡꯊꯛꯇ ꯑꯣꯟꯈꯠꯂꯒ ꯁꯥꯎꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ, ꯑꯁ ꯑꯩꯁꯤ ꯎꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ, ꯄꯥꯈꯣꯟ ꯁꯤꯗꯣꯏꯒ ꯊꯕꯛ ꯇꯧ ꯍꯥꯏꯗꯣꯏꯒ ꯑꯗꯨꯕꯨꯗ ꯍꯩ ꯃꯇꯥ ꯑꯃꯅꯤꯁꯦ ꯕꯤꯠ ꯎꯏꯁꯤꯜꯂꯒ ꯁꯥꯏꯒꯦ ꯇꯧꯕꯁꯤꯗ ꯈꯣꯏꯗꯧꯁꯦ ꯁꯧꯒꯠꯍꯜꯂꯤ꯫ ꯍꯩꯃꯥ ꯁꯤꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ, ꯂꯥꯛꯎꯁꯦ ꯏꯃꯥꯅꯦ ꯉꯁꯥꯏꯗꯤ ꯈꯣꯡꯁꯦ ꯋꯥꯔꯦꯟ ꯇꯧꯕꯅꯦ ꯑꯃꯨꯛꯇ ꯁꯦꯝꯒꯦꯁꯦ꯫ ꯑꯁ ꯏꯃꯥ ꯇꯜꯂꯦ ꯍꯣꯔꯦꯟ ꯇꯧꯒꯦ ꯍꯥꯏꯔꯝꯂꯒ ꯄꯤꯇ꯭ꯔꯨꯛ ꯂꯩ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯧ ꯆꯪꯈ꯭ꯔꯕꯗ ꯀꯨꯟꯗꯥ ꯂꯩꯁꯨ ꯑꯁꯨꯝ ꯍꯥꯏꯍꯧꯔꯤ, ꯊꯣꯛꯄꯅꯤꯗꯀꯣ ꯀꯔꯤꯅꯦꯒꯦ ꯑꯁꯨꯛ ꯇꯟꯕ ꯁꯨꯅꯤꯡꯗꯕꯤ ꯅꯨꯄꯤꯁꯤꯕꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯁꯦ ꯃꯥꯒꯤ ꯀꯥꯁꯦ ꯁꯨꯔꯨ ꯂꯩꯁꯤꯟꯗꯨꯅ ꯂꯩꯌꯦꯃꯤ꯫ ꯐꯃꯨꯡꯁꯤ ꯍꯤꯞꯃꯟꯗꯅ ꯃꯊꯨꯟꯒꯁꯦ ꯂꯣꯏꯅ ꯇꯠꯄ ꯇꯥꯔꯦ, ꯁꯩꯇ ꯅꯣꯔꯣꯛ ꯇꯥꯔꯒꯦ ꯑꯩ ꯋꯥꯒ ꯑꯝꯇ ꯉꯥꯡꯖꯅꯤꯡꯗꯦ꯫ ꯏꯆꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯅꯕ ꯖꯥꯠꯂ ꯈꯪꯗꯦ, ꯑꯩꯒꯤꯁꯨ ꯂꯩꯔꯤꯕ ꯑꯍꯨꯝꯁꯦ ꯊꯣꯛꯅ ꯁꯨꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯏꯆꯦꯁꯨ ꯎꯔꯤꯗꯨꯅꯤ ꯆꯥꯛ ꯊꯣꯡꯕ ꯄꯥꯂꯤ ꯅꯥꯏꯅꯗꯨꯅ ꯊꯣꯡꯂꯤꯕꯁꯦ ꯃꯁꯤ ꯐꯥꯎ ꯍꯦꯛ ꯊꯣꯡꯅꯤꯡꯗꯦ ꯇꯧꯔꯤꯁꯦ ꯃꯈꯣꯏꯁꯦ꯫ ꯑꯩꯅꯦ ꯐꯤ ꯁꯥꯕ ꯂꯥꯛꯂꯤꯕꯤ ꯃꯆꯥ ꯃꯃꯧ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯤꯒꯤ ꯃꯆꯥꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯂꯒ ꯅꯣꯡꯃꯒꯤ ꯃꯊꯧ ꯁꯨꯕ ꯂꯥꯛꯂꯤꯕ, ꯑꯗꯨꯒ ꯃꯣꯏꯅ ꯀ꯭ꯋꯥ ꯈꯔ ꯆꯥ ꯍꯩ ꯈꯔ ꯆꯥ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯃꯤꯋꯥ ꯉꯥꯡꯅꯗꯅ ꯂꯩꯔꯦ꯫ ꯏꯅꯥꯎ ꯌꯦꯜꯍꯧ ꯐꯕꯤꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯣꯂꯣꯏ ꯀꯝꯗꯧ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯉꯥꯏꯈꯣ ꯅꯆꯥꯅꯨꯄꯥ ꯇꯣꯝꯕ ꯐꯩꯕꯣꯛ ꯑꯅꯤꯗꯨꯅ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯛ ꯆꯥꯔꯒ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯒꯦ? ꯏꯆꯦ ꯀꯥꯏꯗ ꯆꯠꯂꯤꯅꯣꯒ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦꯗ, ꯃꯁꯥ ꯃꯎ ꯁꯤꯠ ꯅꯥꯜꯂꯒ ꯊꯣꯛꯈꯤꯕꯅꯤ, ꯍꯣ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯤ ꯑꯣꯏꯔꯤꯅꯤ꯫ ꯏꯅꯥꯎ ꯏꯕꯨꯡꯉꯣ 5 ꯁꯨꯕ ꯂꯨꯍꯣꯡꯈꯤꯕ ꯀꯨꯏꯗ꯭ꯔꯤ, ꯅꯆꯥ ꯑꯇꯣꯝꯕꯅꯤꯗꯣ ꯅꯨꯄꯤꯒ ꯄꯨꯁꯤꯜꯂꯛꯈꯤꯅꯣ ꯍꯥꯏꯌꯨꯀꯣ, ꯂꯨꯍꯣꯡꯕ ꯇꯣꯏꯃꯟꯈ꯭ꯔꯦ ꯏꯆꯦ ꯀꯣꯛꯀ ꯉꯥꯎꯔꯦ꯫ ꯍꯣꯡꯂꯕꯁꯨ ꯃꯊꯪ ꯆꯍꯤꯗꯔ ꯀꯔꯤꯅꯣ ꯍꯣꯡꯅꯁꯦꯕ, ꯅꯪ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯌꯨꯀꯣ꯫ ꯍꯣꯏ ꯏꯆꯦ ꯑꯩ ꯍꯥꯏꯒꯦ, ꯃꯁꯤꯒꯤ ꯐꯩꯕꯣꯛ ꯑꯅꯤꯁꯤꯅꯅꯦ ꯍꯥꯏꯅ ꯇꯥꯅꯕ ꯑꯣꯟꯊꯣꯛꯅ ꯌꯥꯈꯤꯗ꯭ꯔꯕ, ꯑꯉꯥꯡꯅꯤ ꯑꯇꯣꯜ ꯑꯇꯥꯅꯤꯗꯅ ꯀꯦꯁꯤꯟꯅꯈꯤꯕꯗꯒꯤ ꯍꯥꯏꯕ ꯏꯟꯗꯦ, ꯂꯝ ꯌꯥꯝ ꯍꯦꯜꯂꯤ꯫ ꯑꯗꯨꯒꯅꯦ ꯏꯆꯦ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯨꯁꯨ ꯐꯩꯕꯣꯛꯅꯦ ꯍꯥꯏꯅ ꯇꯥꯏꯅꯦ ꯑꯩꯗꯤ, ꯈꯪꯗ꯭ꯔꯦ ꯆꯨꯝꯂꯤꯕꯔꯥ ꯂꯥꯜꯂꯤꯕꯔꯥ? ꯑꯣ ꯈꯪꯗꯦ ꯐꯩꯕꯣꯛ ꯑꯣꯏꯒꯦꯔꯥ ꯑꯍꯨꯝ ꯊꯣꯛꯅ ꯄꯣꯛꯄ ꯑꯣꯏꯒꯦꯔꯥ, ꯏꯆꯦꯒꯤ ꯋꯥꯗꯤꯅꯦ ꯂꯨꯍꯣꯡꯕꯗꯣ ꯌꯥꯗ꯭ꯔꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯃꯨꯡꯁꯦ ꯃꯧ ꯌꯥꯝꯃꯤ ꯋꯥꯏ ꯆꯥꯏꯔꯤꯕ ꯃꯧꯅ, ꯑꯩ ꯀꯣꯛ ꯉꯥꯎꯔꯤ꯫ ꯏꯅꯥꯎ ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ, ꯃꯧ ꯄꯦꯜꯂꯦꯀꯣ ꯏꯆꯦ ꯃꯧ ꯄꯦꯜꯂꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯁꯣꯝꯗꯅ ꯇꯣꯟꯗꯣꯟ ꯇꯣꯝꯅꯥꯎ ꯑꯅꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨ ꯊꯥꯗꯣꯏꯒ ꯎꯅꯔꯤ꯫ ꯇꯣꯟꯗꯣꯟꯅ, ꯊꯣꯏꯅꯨ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯦꯕꯣ, ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯪꯁꯦ ꯌꯥꯝ ꯊꯝꯅꯤꯡꯉꯦ꯫ ꯃꯤ ꯑꯩꯈꯣꯏ ꯇꯥꯆꯧ 5ꯃꯛ ꯂꯣꯏ ꯂꯨꯍꯣꯡꯈ꯭ꯔꯦ, ꯃꯣꯏꯒꯤ ꯏꯇꯩꯃꯁꯤꯡꯗꯨꯒ ꯀꯦꯁꯤꯟꯅꯔꯒ ꯑꯣꯏꯅꯕ ꯎꯕꯗ ꯑꯩꯗꯤ ꯅꯨꯄꯤ ꯌꯥꯝ ꯊꯤꯅꯤꯡꯉꯦ, ꯑꯍꯤꯡꯗꯒ ꯌꯥꯝ ꯅꯣꯛꯑꯦ, ꯌꯨꯝ ꯄꯥꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯗ꯫ ꯇꯥꯇꯣꯟ ꯅꯪꯗꯤ ꯃꯤꯅ ꯅꯣꯛꯄꯗꯣ ꯀꯩꯗꯧꯕꯒꯤ ꯇꯥꯎꯔꯤꯕ? ꯅꯠꯇꯦ ꯅꯪꯕꯨ ꯁꯣꯅꯣ ꯆꯨꯕ꯭ꯔꯣ? ꯈꯔ ꯆꯨꯏ ꯍꯥꯏꯕꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯣ ꯅꯪꯗꯤ ꯍꯦꯛꯇ ꯌꯥꯝ ꯆꯨꯔꯝꯃꯦꯗ꯫ ꯑꯁ ꯊꯣꯏꯅꯣ ꯃꯤ ꯑꯩꯗꯤ ꯇꯨꯝꯂꯒ ꯂꯩꯖꯕꯅꯤ, ꯃꯣꯏꯅ ꯀꯟꯅ ꯅꯣꯛꯄꯒꯤ ꯃꯤꯀꯞ ꯊꯣꯔꯛꯄꯅꯦꯕ꯫ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯀꯤꯟꯁꯤꯗ ꯄꯣꯛ ꯁꯨꯕ, ꯀꯩꯅꯣꯍꯦ ꯐꯨꯅꯨ, ꯑꯩꯅ ꯅꯉꯣꯟꯗ ꯀꯩꯗꯧꯔꯦ ꯅꯪꯅ ꯐꯨꯒꯦ ꯇꯧꯔꯤꯗꯣ? ꯍꯣ ꯀꯩꯁꯨ ꯇꯧꯗꯦ, ꯑꯗꯣ ꯋꯥ ꯍꯥꯏꯒꯦꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯅꯣꯏꯒꯤ ꯌꯨꯝꯗꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯁꯤꯟꯒꯦ ꯍꯥꯏꯔꯒꯗꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏꯅꯤ ꯇꯣꯉꯥꯟ ꯆꯥꯁꯤ, ꯌꯥꯕ꯭ꯔꯥ? ꯅꯪ ꯃꯗꯨ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯟꯅ ꯅꯔꯣꯜ ꯆꯨꯝꯅ ꯍꯥꯏꯌꯨ꯫ ꯍꯣꯏ ꯆꯥꯁꯤ, ꯑꯗꯣ ꯏꯇꯩꯃꯈꯣꯏꯗꯤ ꯀꯅꯥꯝ ꯆꯥꯗꯤꯌꯦ ꯊꯣꯏꯅꯣ, ꯃꯣꯏꯅ ꯆꯥꯗ꯭ꯔꯁꯨ ꯑꯩꯗꯤ ꯆꯥꯅꯤ꯫ ꯑꯩꯗꯤ ꯅꯣꯏꯒꯤ ꯌꯨꯝꯗꯨꯗ ꯃꯤ ꯕꯣꯔꯥ ꯑꯃ ꯂꯩꯕꯗꯣ ꯃꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯂꯣꯏꯌꯦ, ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒ ꯇꯣꯉꯥꯟ ꯆꯥꯗꯧꯕ, ꯃꯁꯤ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯅꯉꯣꯟꯗ ꯂꯩꯕ ꯉꯝꯃꯣꯏ꯫ ꯑꯁ ꯊꯣꯏꯅꯣ 5ꯅꯤ ꯆꯥꯛꯀꯧꯕꯗꯨꯗ ꯂꯣꯏꯔꯒ ꯆꯥꯔꯗꯤ ꯐꯗꯧꯅꯤꯀꯣ ꯅꯪꯁꯨ, ꯏꯇꯩꯃꯣꯏ ꯃꯃꯥꯡꯗ ꯑꯩꯕꯨ ꯑꯩꯗꯤ ꯏꯀꯥꯏꯅꯤꯌꯦ꯫ ꯏꯀꯥꯏꯔꯒꯅ ꯑꯩ ꯐꯪꯖꯗ ꯇꯥꯕ, ꯅꯪ ꯑꯩꯒ ꯇꯣꯛꯅꯕ ꯇꯥꯕ, ꯑꯩꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄꯗꯅꯦ ꯌꯨꯝ ꯄꯥꯟꯕ ꯇꯥꯕ, ꯅꯪꯁꯨ ꯑꯩ ꯐꯪꯗꯅ ꯉꯥꯎꯔꯒ ꯀꯞꯆꯕ ꯇꯥꯕ꯫ ꯇꯜꯂꯦ
ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯇꯜꯂꯦꯕ ꯌꯥꯔꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯂꯥꯛꯑꯣ ꯆꯦꯜꯂꯁꯤ ꯍꯟꯗꯛ ꯑꯩꯈꯣꯏ ꯇꯥꯆꯧ 5 ꯁꯨꯕ ꯂꯨꯍꯣꯡꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯁꯠ ꯉꯧꯗꯕ ꯌꯥꯗꯕꯅꯤ ꯇꯣꯝꯅꯥꯎꯅ ꯍꯥꯟꯅ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯗꯤ ꯑꯩ ꯃꯥꯡꯖꯕ ꯇꯥꯔꯦꯕ ꯑꯁ ꯀꯩꯅꯣ ꯇꯥꯇꯣꯟ ꯈꯨꯠ ꯄꯥꯏꯔꯒ ꯁꯤꯡꯉꯤꯗꯨꯕꯣ ꯍꯤꯡꯆꯥꯕ ꯅꯥꯏꯌꯦ ꯊꯥꯗꯣꯛꯑꯦ ꯅꯣꯏ ꯇꯣꯝꯅꯥꯎꯗꯣ ꯅꯪ ꯅꯥꯜꯂꯤ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯅꯪ ꯂꯩꯔꯤꯉꯩ ꯃꯥꯅ ꯅꯨꯄꯤ ꯍꯥꯟꯅ ꯆꯦꯜꯂꯛꯄ ꯌꯥꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯄꯥꯈꯠꯀꯅꯨ ꯑꯩꯈꯣꯏ ꯊꯥꯗꯣꯏꯗꯁꯨ ꯍꯥꯏꯒꯦ ꯊꯥꯗꯣꯏꯗꯁꯨ ꯃꯣꯏ ꯍꯥꯟꯅ ꯆꯦꯟꯕ ꯌꯥꯔꯣꯏꯅ ꯊꯣꯏꯅꯣ ꯐꯩꯕꯣꯛ ꯄꯣꯛꯄꯁꯦ ꯀꯣꯟꯅ ꯄꯣꯛꯄꯗꯨꯅ ꯑꯍꯜ ꯂꯧꯅꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯄꯣꯛꯄꯗꯤ ꯑꯩꯈꯣꯏ ꯇꯣꯝꯅꯥꯎꯅꯤ ꯍꯥꯏꯕ ꯆꯠꯁꯤꯃꯤ ꯅꯪꯕꯨ ꯃꯤꯅ ꯍꯥꯟꯈꯤꯕ ꯇꯥꯔꯤ ꯆꯠꯂꯁꯦꯕ ꯍꯥꯏꯕ ꯇꯥꯇꯣꯟ ꯍꯤꯡꯆꯥꯕ ꯈꯣꯠꯆꯥꯕ ꯁꯨꯝ ꯍꯦꯛꯇ ꯆꯤꯡꯉꯤꯃꯤ ꯇꯞꯅ ꯆꯠꯂꯣ ꯑꯩꯕꯨ ꯇꯨꯁꯤꯟꯅꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯔꯒ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯕꯨ ꯇꯣꯟꯗꯣꯟꯅ ꯄꯨꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯇꯣꯝꯅꯥꯎꯁꯨ ꯊꯥꯗꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯊꯥꯗꯣꯏ ꯅꯪꯒꯩꯒ ꯉꯁꯤ ꯆꯦꯟꯗꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯉꯁꯤꯗꯪ ꯆꯦꯜꯂꯅꯤ ꯊꯥꯗꯣꯏ ꯏꯉꯛꯉꯛꯅ ꯍꯥ ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ ꯇꯥꯇꯣꯟ ꯑꯁ ꯑꯩꯅ ꯁꯣꯝꯗ ꯈꯣꯏꯔꯤ ꯅꯨꯄꯥꯁꯤꯗꯤ ꯀꯝꯗꯧꯕ ꯑꯁ ꯐꯔꯛ ꯇꯥꯈ꯭ꯔꯦ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯀꯩꯅꯣ ꯅꯪꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯅꯠꯇꯦ ꯇꯥꯇꯣꯟ ꯑꯩ ꯆꯦꯟꯕ ꯇꯜꯂꯤ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗꯤ ꯀꯩꯅ ꯍꯥꯏꯅꯤꯡꯉꯤꯔꯣ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯑꯩꯗꯤ ꯉꯁꯤ ꯀꯥꯏꯗꯒꯤꯅꯣ ꯑꯐꯪꯕ ꯅꯨꯄꯤ ꯄꯨꯔꯒ ꯆꯦꯜꯂꯅꯤ ꯁꯣꯏꯗꯅ ꯋꯥꯍꯩ ꯑꯁꯤꯗ ꯊꯥꯗꯣꯏ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ ꯀꯔꯤ ꯑꯃꯗꯤ ꯈꯨꯝꯂꯛꯇ ꯋꯥꯈꯜꯗ ꯃꯗꯣꯝ ꯈꯜꯂꯤ ꯃꯁꯤ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯑꯇꯣꯞꯄ ꯅꯨꯄꯤꯒꯤ ꯑꯣꯏꯍꯟꯈꯤꯕꯁꯨ ꯄꯥꯝꯃꯤ ꯃꯥꯗꯤ ꯁꯦꯜꯁꯦ ꯏꯆꯥꯎ ꯊꯣꯛꯄꯗꯧꯅ ꯄꯥꯏꯕꯅꯤꯅ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛꯃꯛꯇꯤ ꯌꯨꯝ ꯄꯥꯅꯤꯡꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ नुपा अतोप मैम कोइबगी कईनोबा अꯩꯅ हौजिक तौदोइसिबो नंग केमदो खुमलरोइद्रो फरे अदुदि नंग लेव इजलगे अदुगा अꯩꯅ हयेंवाई नुपी अतोप थिख्रकांदा नंग कप्पगदि लाकनुको हाइदुना फुक हौगलि तोमनाव मसिदा थादोइ इपा पाखतना हाइरे अस आइमा तातोन नुंगाइखिद्रि मी अꯩꯅ फाकी तौरगा सि अमदा फमथवाइबा इंगना तपना वरी सासे मिनंगबो छावगल याम तल्ले नंगसिदि साउद्रदि अꯩꯅ नंगोन जेलस हाइसे क्याम बुइरे तासौ मंगा सुबु लुंद्रि कानि हाइरबने नंगना सुयायादे तातोन सि सारोनोबा अइ यारगे अदो नोइदा लेरकांदा हयेंवाई अइगी सना ओसो मैम साबियुको सनादो सिरगा अइ केरगा तुम नैगेको अदुमाइ लेजौ हाइबगिबु जेलस हाइबने मदुदा याजानिंद्रगदि तोक्सौ कैनो अतोपु नुबि कोक्तोम लै कैनो तातो नंगसिमा नुंसिदि अदुगने नंग नेनुदा तातोन कौबदो कौरनो नोइ थोयुनसो इखोइ तोनोदा तातोन कौइ अदगी नंगनसो अइगोंदा तातोन कौसिनि हयेंवाई मदु फरक तानरक्तौ माले थोइनुना खोइनिदि फैबोकनिना नखुलसु चप मानै इस यादे कैसु मी आइसु तातोन कौनि नंगनि तातोनि कैनो अइखोइ थोइनुना तातोन कौबगा अइना तातोन कौबगा मानदे माना तातोन हाइना कौबा अदुगा अइना तातोन हाइना लैसे कोथर कौरक्तोइबा खंगबा हाइरे नुपा सुमदपदि बेमना चलसिलाव नंग पुदना अइ युमदा हलरो ngसिदि तातोन अइसु सनासि दोइनिना नतुंग इल्लगे खल्ली होय होय चलसिलाव हाइदुना मखोइनिसु चेनखिरमि फाइबोक अनि पुना सेलकपसिदा मेमचौबि कुंदारै अनिदि मकोक पाइदुना खांगमे उपायदि लेइता मखोइनिगी मपुरेबा मगी याइमगा सुमनु वा तानरमि मेमचौबिना मोइ मपा अंगांग अनिगी हाइदोकप चटपदुबो कमदौबिरक्लगे मंगी याइमा माइथोंग मक्सिना खुमलै इस ममा नुपी मयुमना दो थिनु मुजरख्रे तौरिसे मसा नुपी लेइते सिख्रेना बहाइरे नोइन थोप तौजख्रो हाइने हाइमा अदुदि कमदौबनु मोइ मपा मसा नुपीदु अंगांग ओइमली लुहोंगनबा सेन अवोंग उन तमनबा करिमता लेइते अदुगिसु मथक्ता मसा नुपी अनिमपु चेनबा हाइबसे मखोइबु उसितबनि नुपारोंगी अहल लमनबो अंगांसिंग सिगी मरी लेनरिबगी मरमदा करिमताना खंबिदब्रा खरा वरक पिबा यादब्रा ककाइदना आइबु चैरक्लिबनिने ममादि कुंदा लेना हेरा मोइ मपा अदुदि ऐ साउनिंगले करिनो मोइ मसा निंगोलदसु खरा सैबि याद्रो अइखोइगी खता सैरिदुबा ममाइदुबु इकाइगिदि हाइदेन्या मसा नुपीदो इंथोकलगा याम लेमजरी मोय ममा तोम्बी
ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝ ꯑꯣꯏꯔꯨꯕꯅꯤꯅ ꯇꯨꯃꯤꯟ ꯂꯩꯕ ꯇꯥꯕꯅꯤ ꯐꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯈꯟꯅꯁꯤ ꯃꯣꯏ ꯃꯄꯥ ꯂꯨꯍꯣꯡꯕ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯦ ꯏꯃꯨꯡꯁꯤꯗ ꯂꯨꯍꯣꯡꯕ ꯊꯣꯛꯂꯤꯕꯁꯦ ꯌꯥꯝ ꯇꯣꯏꯔꯦꯕ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯗꯤꯅꯦ ꯂꯨꯍꯣꯡꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯂꯞ ꯍꯣꯡꯗꯣꯛꯑꯁꯤ ꯃꯤꯁꯨ ꯄꯣꯠꯌꯦꯡ ꯇꯤꯡꯂꯔꯣꯏꯗꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯈꯔ ꯂꯦꯝꯂꯅꯤ ꯀꯨꯟꯗꯥꯅꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯌꯥꯒꯗ꯭ꯔꯅꯤ ꯏꯕꯦꯝꯃ ꯌꯥꯅꯤ ꯌꯥꯅꯤ ꯃꯣꯏ ꯃꯄꯥ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯅꯤ ꯏꯆꯦꯒꯩꯒ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯖꯒꯦ ꯏꯆꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯏꯅꯥꯎ ꯏꯆꯦꯒꯤꯗꯤ ꯌꯥꯗ ꯌꯥꯏꯗ ꯅꯪꯅ ꯍꯥꯏꯗꯣ ꯏꯆꯦꯁꯨ ꯌꯥꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯁꯤꯜꯂꯁꯤ ꯍꯣꯏ ꯍꯣꯏ ꯏꯅꯥꯎ ꯏꯟꯊꯣꯛꯂꯛꯂꯕꯅꯤꯅ ꯀꯨꯏꯅ ꯊꯝꯕ ꯐꯔꯔꯣꯏ ꯍꯌꯦꯡ ꯍꯦꯛꯇ ꯍꯣꯡꯗꯣꯛꯄꯤꯔꯁꯤ ꯑꯗꯨꯗꯤ ꯃꯃꯥ ꯑꯅꯤ ꯅꯣꯏꯅ ꯐꯗꯧꯗꯨ ꯁꯤꯜꯂꯨꯀꯣ ꯑꯗꯨꯒ ꯑꯩꯕꯨ ꯃꯤꯃꯥꯡꯗꯗꯤ ꯆꯣꯞꯍꯜꯂꯛꯀꯅꯨ ꯑꯁꯨꯝ ꯇꯧꯅ ꯇꯣꯟꯗꯣꯟ ꯑꯃꯗꯤ ꯇꯣꯝꯅꯥꯎ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯠꯇꯗ ꯂꯨꯍꯣꯡꯂꯝꯃꯤ ꯁꯨꯃꯥꯡꯗ ꯆꯪꯕꯤꯂꯥ ꯊꯥꯗꯨꯅ ꯀꯩꯅꯥ ꯑꯅꯤ ꯀꯨꯟꯗꯣ ꯄꯔꯦꯡ ꯂꯦꯡꯂꯤ ꯂꯨꯍꯣꯡꯐꯝꯗ ꯕꯣꯔ ꯑꯅꯤ ꯐꯝꯂꯤ ꯂꯥꯡꯗ꯭ꯔꯦꯟ ꯀꯥꯗꯨ ꯑꯅꯤ ꯊꯣꯛꯅ ꯊꯤꯟꯕꯁꯤꯗ ꯇꯤꯜꯂꯔꯤꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯤ ꯃꯀꯣꯛ ꯍꯦꯛ ꯉꯥꯎꯔꯕꯅꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯇꯧꯁꯤ ꯎꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯤꯡꯅ ꯆꯤꯕꯣꯟ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯀꯨꯏꯅ ꯍꯤꯡꯂꯛꯄꯒꯤꯔ ꯀꯔꯤꯅꯣ ꯑꯩꯅꯦ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯊꯦꯡꯅꯩ ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯦ ꯈꯪꯗꯦ ꯀꯨꯁꯤ ꯔꯥꯁꯤ ꯌꯥꯝ ꯇꯧꯔꯦ ꯍꯔꯦ ꯍꯔꯦ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯑꯣ ꯇꯣꯝꯕꯤꯌꯥ ꯅꯪꯕꯨ ꯄꯣꯠꯌꯦꯡꯁꯦ ꯀꯔꯝꯍꯥꯏꯅ ꯄꯤꯁꯤ ꯍꯥꯏꯕꯅꯣ ꯏꯆꯦꯗꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯦꯅꯦ ꯑꯅꯤ ꯊꯣꯛꯅ ꯄꯤꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯇꯪ ꯄꯤꯒꯗ꯭ꯔꯥ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯣ ꯏꯆꯦ ꯖꯥꯟꯗꯣ ꯑꯃꯈꯛꯇ ꯄꯤꯁꯤꯗ ꯏꯁꯩ ꯁꯛꯂꯤ ꯃꯌꯥꯝꯁꯦ ꯁꯦꯜ ꯊꯥꯕꯗ ꯑꯩꯗꯤ ꯁꯦꯜꯒ ꯂꯣꯏꯗꯧꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯅ ꯂꯦꯞꯈ꯭ꯔꯦ ꯃꯣꯏꯒꯤ ꯄꯂꯥ ꯃꯁꯤꯡꯁꯦ ꯍꯣꯏꯅꯦ ꯇꯣꯝꯕꯤ ꯄꯨꯡ ꯊꯤꯟꯕ ꯀꯥꯁꯤꯅ 4 ꯅꯦꯝꯃꯤ ꯃꯤꯌꯥꯝꯅ ꯇꯧꯅꯔꯤꯕ ꯄꯨꯡ ꯊꯤꯟꯕ 2 ꯏꯁꯩ ꯁꯛꯄꯤ 4ꯗꯣ ꯇꯧꯗ꯭ꯔꯤ ꯃꯣꯏꯒꯤꯁꯤꯗꯤ ꯑꯁ ꯑꯗꯒꯤ ꯂꯪꯗ꯭ꯔꯦꯟꯁꯤꯅ ꯕꯣꯔ 2ꯒꯤꯅꯦꯗꯅ 2 ꯊꯣꯛꯅꯒ ꯊꯤꯟꯖꯤꯜꯂꯤ ꯅꯥꯀꯣꯡꯒꯥꯁꯤ ꯌꯩꯁꯤꯟꯕꯗ ꯑꯩ ꯏꯆꯦ ꯖꯥꯟꯗꯣ ꯀꯨꯝꯍꯩꯅꯤ ꯈꯟꯗꯣꯛꯄ ꯍꯥꯏꯗꯨꯅꯤ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯃꯤꯒꯤ ꯃꯆꯥ ꯐꯩꯕꯣꯛ ꯑꯃꯨꯛꯇ 2 ꯊꯣꯛ ꯍꯣꯡꯗꯣꯛꯆꯕꯅꯤ ꯅꯠꯇ꯭ꯔꯗꯣ ꯐꯩꯕꯣꯛꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯛ ꯍꯦꯛ ꯆꯥꯖꯔꯦꯅꯦ ꯍꯣꯏ ꯍꯣꯏ ꯇꯣꯝꯕꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯈꯟꯗꯣꯛꯄ ꯍꯥꯏꯗꯨꯅꯤ ꯃꯁꯛꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯅꯒꯨꯝ ꯇꯧꯏ ꯐꯩꯕꯣꯛꯅꯤꯅ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧꯁꯦ ꯏꯆꯦꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯑꯃꯨꯛꯇꯕꯨ ꯅꯣꯛꯊꯣꯛꯈꯤꯗꯦ ꯑꯁꯨꯝꯅ ꯇꯣꯟꯗꯣꯟ ꯇꯣꯝꯅꯥꯎ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯁꯤꯟꯈꯤ ꯍꯥꯏꯈꯤꯕꯅꯤ ꯊꯣꯏꯅꯨꯅ ꯂꯨꯍꯣꯡꯕ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯇꯣꯉꯥꯟ ꯆꯥꯁꯤ ꯍꯥꯏꯅ ꯉꯁꯤꯗꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯅꯤ ꯇꯣꯟꯗꯣꯟꯒ ꯊꯣꯏꯅꯨꯒꯗꯨ ꯃꯔꯩ ꯇꯧꯕ ꯍꯧꯅꯔꯤ ꯇꯥꯇꯣꯟ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯃꯤꯊꯣꯏꯅꯣ ꯅꯪꯁꯤꯗꯤ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯉꯨꯔꯨ ꯑꯗꯨꯝ ꯉꯪꯉꯤ ꯅꯣꯡ ꯈꯣꯡꯕꯗꯧꯅ ꯑꯁ ꯑꯗꯣ ꯑꯩꯅ ꯇꯣꯉꯥꯟ ꯆꯥꯁꯤ ꯍꯥꯏꯕꯒꯤꯗꯣ ꯍꯥꯏꯔꯒ ꯊꯣꯏꯅꯣ ꯃꯗꯨꯕꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ ꯏꯃꯥꯅꯤ ꯑꯗꯒꯤ ꯄꯥꯕꯅ ꯀꯔꯤ ꯈꯟꯗꯣꯔꯤꯒꯦ ꯅꯪꯒꯩꯒ ꯐꯖꯅ ꯂꯨꯍꯣꯡꯕꯁꯨ ꯅꯠꯇꯦ ꯅꯣꯏꯒꯤ ꯄꯥꯕ ꯏꯃꯥꯅ ꯅꯪꯕꯨꯁꯨ ꯏꯟꯊꯣꯔꯛꯏ ꯑꯁ ꯀꯣꯟꯅ ꯆꯥꯁꯤꯗ ꯅꯪꯒꯤ ꯇꯣꯉꯥꯟꯗꯣ ꯑꯣ ꯂꯧꯔꯝꯗꯥꯏ ꯇꯦꯡꯅꯥ ꯃꯥꯟꯕꯤ ꯈꯥꯏꯅꯔꯝꯗꯥꯏ ꯌꯣꯡ ꯃꯥꯟꯕꯤ ꯀꯥꯏꯗꯨꯅꯤꯅꯦ ꯇꯥꯇꯣꯟ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯃꯤ ꯑꯩ ꯏꯀꯥꯏ ꯇꯧꯕꯅꯤ ꯐꯔꯦ ꯅꯪ ꯌꯥꯝ ꯏꯀꯥꯏꯔꯗꯤ ꯅꯥꯇꯣꯝ ꯂꯩꯍꯧꯔꯣ ꯑꯩꯗꯤꯅꯦ ꯅꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤ ꯕꯣꯔꯥ ꯑꯃ ꯂꯩꯕꯁꯦ ꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯅ ꯆꯠꯂꯒꯦ ꯑꯩ ꯏꯄꯥꯝꯗ ꯍꯟꯈ꯭ꯔꯒꯦ ꯑꯗꯨ ꯊꯣꯏꯅꯣ ꯅꯪꯗꯤ ꯅꯄꯥꯝꯅ ꯏꯟꯊꯣꯔꯗꯨꯗꯤ ꯀꯃꯥꯏꯅ ꯑꯃꯨꯛ ꯍꯟꯒꯦ ꯍꯥꯏꯔꯤꯅꯣ ꯍꯣꯏ ꯏꯟꯊꯣꯔꯛꯂꯁꯨ ꯍꯜꯂꯗꯤ ꯍꯜꯂꯦ ꯅꯊꯧ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ ꯃꯁꯤꯗ ꯇꯣꯟꯗꯣꯟ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯏꯅꯨꯕꯨ ꯈꯥꯝꯖꯩ ꯑꯁ ꯊꯣꯏꯅꯣ ꯆꯠꯈꯤꯅꯣꯕ ꯁꯦ ꯑꯩ ꯅꯪꯅ ꯍꯥꯏꯗꯨ ꯌꯥꯔꯒꯦꯕ ꯆꯠꯂꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯍꯥꯏꯔꯨꯁꯨ ꯍꯣꯔꯦꯟ ꯍꯥꯏꯒꯦꯕ ꯊꯣꯏꯅꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯍꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯨꯒꯦ ꯍꯧꯖꯤꯛꯃꯛ ꯍꯥꯏꯔꯨꯒꯦ ꯑꯗꯨꯒꯅꯦ ꯊꯥꯗꯣꯏꯗꯣ ꯆꯥꯝꯗ ꯊꯣꯡꯗꯣꯟ ꯍꯥꯏꯔꯝꯃꯨ ꯅꯣꯏ ꯇꯣꯝꯅꯥꯎꯗ ꯑꯧ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯣꯟꯗꯣꯟ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯍꯥꯠ ꯊꯣꯔꯛꯏ ꯇꯣꯝꯅꯥꯎꯁꯨ ꯍꯦꯛ ꯂꯥꯛꯁꯤꯟꯕꯒ ꯑꯅꯤꯗꯨ ꯃꯀꯣꯛ ꯄꯣꯞ ꯑꯃꯨꯛ ꯊꯦꯡꯖꯤꯟꯅꯩ ꯑꯌꯣ ꯇꯣꯟꯗꯣꯟ ꯅꯪꯀꯣ ꯅꯃꯤꯠꯇꯨꯕꯨ ꯀꯥꯏꯗ ꯌꯦꯡꯉ ꯆꯠꯀꯦ ꯇꯣꯝꯅꯥꯎ ꯅꯪ ꯁꯨꯕ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯀꯩꯅꯣ ꯍꯟꯗꯨꯅꯁꯨ ꯌꯦꯡꯗꯦ ꯀꯣꯛꯁꯤ ꯅꯥꯔꯤꯅꯦꯁꯦ ꯅꯃꯤꯠ ꯅꯃꯥꯏꯗꯤ ꯅꯪꯅ ꯊꯛꯂꯒ ꯑꯗꯨ ꯇꯣꯝꯅꯥꯎ ꯅꯣꯏ ꯊꯥꯗꯣꯏꯗꯣ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯗꯣꯟ ꯍꯥꯏꯔꯛꯄꯅꯤ ꯅꯪ ꯑꯝꯇ ꯍꯥꯏꯔꯨꯁꯣ ꯏꯁ ꯀꯔꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯅꯣꯏ ꯊꯣꯏꯅꯨꯗ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯔꯛꯄꯒꯤ ꯑꯩꯅ ꯍꯥꯏꯕ ꯂꯥꯛꯑꯒ ꯇꯣꯝꯅꯥꯎ ꯑꯩꯅ ꯍꯜꯂꯦ ꯍꯥꯏꯕ ꯑꯗꯨꯅ ꯅꯣꯏ ꯊꯥꯗꯣꯏꯗꯣ ꯑꯣꯏꯅ ꯍꯥꯏꯔꯨꯁꯨ ꯆꯠꯂꯣ ꯇꯣꯟꯗꯣꯟ ꯅꯪ ꯅꯍꯥꯟ ꯍꯥꯏꯔꯁꯨ
ꯑꯩꯅ ꯂꯥꯛꯄ ꯍꯥꯜꯂꯦ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯁꯨ ꯑꯁ ꯄꯦꯜꯂꯤ ꯃꯁꯤꯗꯗꯤ ꯑꯩꯈꯣꯏ ꯊꯥꯏꯗꯣꯏꯅ ꯍꯧꯖꯤꯛꯃꯛ ꯇꯣꯉꯥꯟ ꯆꯥꯁꯤ ꯍꯥꯏꯔꯛꯄꯗꯣ ꯑꯦ ꯇꯝꯅꯥꯎ ꯅꯣꯏ ꯊꯥꯗꯣꯏꯁꯨ ꯇꯣꯉꯥꯟ ꯆꯥꯁꯤ ꯍꯥꯏꯔꯛꯄ꯭ꯔꯥ ꯑꯩꯁꯦ ꯍꯣꯏ ꯍꯥꯏꯔꯛꯑꯦ ꯅꯪꯒꯤꯗꯤ ꯍꯥꯏꯔꯛꯇ꯭ꯔꯣ ꯑꯩꯒꯤꯁꯨ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒꯤ ꯏꯃꯥꯗ ꯍꯥꯏꯔꯨꯒꯦ ꯇꯧꯔꯤꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯄꯨꯟꯅ ꯍꯥꯏꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯣꯝꯅꯥꯎꯅ ꯏꯃꯥ ꯇꯣꯟꯗꯣꯟꯒ ꯑꯩꯈꯣꯏꯅꯤ ꯇꯣꯉꯥꯟ ꯆꯥꯔꯒꯦ ꯑꯩꯈꯣꯏꯅꯤꯒꯤ ꯆꯥꯛꯈꯨꯝ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯄꯤꯔꯣ ꯀꯨꯟꯗꯥꯂꯩ ꯃꯆꯥꯗ ꯏꯉꯛꯉꯛꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯏ ꯀꯔꯤ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥ ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅꯤ ꯂꯨꯍꯣꯡꯈꯤꯕꯗꯨꯕꯣ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯤꯗ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯑꯁ ꯑꯗꯣ ꯉꯔꯥꯡ ꯂꯨꯍꯣꯡꯕ ꯀꯩꯗꯧꯔꯒꯦ ꯇꯣꯉꯥꯟ ꯆꯥꯕꯗ ꯉꯔꯥꯡ ꯂꯨꯍꯣꯡꯕ ꯑꯗꯒꯤ ꯅꯍꯥꯂꯣꯡꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯣ ꯁꯤꯁꯦ ꯋꯥꯊꯤ ꯉꯥꯡꯗ ꯂꯩꯕ ꯁꯔꯨꯛꯄꯨꯗꯤ ꯂꯩꯔꯅꯨꯕ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯂꯥꯛꯑꯣ ꯆꯥꯛꯈꯨꯝ ꯈꯥꯏꯗꯣꯛꯄꯤꯔꯨ ꯂꯥꯛꯑꯣ ꯂꯥꯛꯑꯣꯃꯤ ꯇꯣꯟꯗꯣꯟ ꯅꯪ ꯁꯨꯝ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ 이보 이마기 tom나오 돈돈시야 파르비스 파트르비스 나얌바니 아두군바 타우글론 야우도 미고도 이마나 너고나 까이락 하나 따우고노 하이브 나트라이바 이마 누옹마다 뽑민나바 마 이시부 아목 한반다바 하이바 물레이바 아두기스 마닥다 아이나 하나 망원도 이복리바니 아두가 노이기 빡다바 잣나비두나 아이부 마나오고 헬레드나 tom나오 ꯅꯪꯁꯤ ꯑꯣꯟꯊꯣꯛꯏꯗꯀꯣ ꯅꯪꯕꯨ ꯀꯔꯝ ꯉꯥꯡꯅꯔꯁꯤꯒꯦꯅꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥ ꯇꯣꯉꯥꯟ ꯆꯥꯒꯦ ꯍꯥꯏꯕꯅꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕ ꯅꯠꯆꯗꯤ ꯎꯄꯂꯦꯝ ꯎꯄꯣꯛꯄꯤ ꯐꯩ ꯅꯣꯏꯅꯦ ꯀꯨꯁꯤ ꯌꯥꯝ ꯇꯧꯅꯤꯡꯕ ꯅꯠꯇ꯭ꯔꯗꯣ ꯇꯧ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯦ ꯑꯩꯅ ꯄꯥꯟꯕꯗꯤ ꯅꯠꯇꯦ ꯅꯪ ꯄꯥꯕ ꯑꯃꯗꯤ ꯅꯃꯥ ꯑꯍꯜꯒꯤ ꯑꯌꯥꯕ ꯍꯥꯟꯅ ꯂꯧꯔꯨꯀꯣ ꯀꯣ ꯑꯗꯨꯒ ꯆꯠꯂꯣ ꯑꯗꯨꯒ ꯅꯈꯣꯏꯅ ꯇꯣꯉꯥꯟ ꯆꯥꯅꯤꯡꯂꯤꯕꯗꯣ ꯆꯥꯔꯣ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯣꯟꯗꯣꯟ ꯂꯥꯛꯑꯣ ꯄꯥꯕꯒ ꯏꯃꯥ ꯑꯍꯜꯒꯗ ꯑꯃꯨꯛ ꯍꯥꯏꯔꯨꯁꯤ ꯍꯣꯏ ꯍꯥꯏꯔꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯃꯥ ꯑꯍꯜꯒꯤ ꯑꯌꯥꯕ ꯂꯧꯕ ꯂꯥꯛꯄꯗ ꯍꯥꯏꯅꯔꯤꯕ ꯋꯥ ꯀꯌꯥꯗꯨ ꯃꯧ ꯑꯍꯜ ꯄꯦꯇ꯭ꯔꯨꯛ ꯂꯩꯅ ꯇꯥꯍꯧꯔꯕꯣꯏ ꯐꯅꯦꯛꯇ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯏꯁ ꯍꯔꯤ ꯏꯃꯥꯏ ꯄꯦꯝꯃ ꯅꯣꯏ ꯃꯉꯥꯏꯔꯦ ꯌꯨꯝꯁꯤ ꯆꯥꯎꯔꯤꯕꯁꯤ ꯍꯥ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ 2-3 ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯔꯛꯄꯕꯨ ꯅꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯈꯟꯖꯗꯦꯍꯦ ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯇꯣꯉꯥꯟ ꯆꯥꯅꯤ ꯀꯥꯏꯅ ꯅꯣꯏꯁꯨ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅꯤ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛꯀꯤ ꯁꯦꯕꯥ ꯇꯧꯐꯝ ꯊꯣꯛꯏꯅ ꯌꯥꯔꯣꯏ ꯇꯣꯉꯥꯟ ꯆꯥꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯆꯥꯎ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯗ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕ ꯊꯣꯏꯅꯨꯁꯨ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯆꯦꯕꯦꯝꯃ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝ ꯈꯣꯟ ꯀꯟꯅ ꯉꯥꯡꯖꯔꯤꯕꯗꯨꯕꯣ ꯅꯪꯒꯤ ꯅꯔꯜ ꯁꯣꯛꯄ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯏꯇꯩꯅꯥꯎꯅ ꯇꯣꯉꯥꯟ ꯆꯥꯕꯗ ꯌꯥꯔꯒꯗꯤ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯄꯤꯔꯛꯇꯅꯕ ꯍꯥꯏꯖꯔꯤꯕ ꯋꯥꯈꯜ ꯇꯥꯕꯤꯀꯣ ꯍꯥꯏꯔꯤꯕꯁꯤꯗ ꯇꯥꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯃꯧ ꯌꯥꯏꯃ ꯊꯝꯕꯥꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯍꯣ ꯋꯥꯈꯜ ꯇꯥꯕꯤ ꯉꯔꯥꯡꯒꯤ ꯉꯥꯈꯥ ꯆꯍꯤ ꯀꯌꯥ ꯏꯆꯦ ꯑꯩ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯔꯛꯂꯦ ꯆꯥꯛꯈꯨꯝ ꯁꯪꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯂꯣꯏꯅ ꯑꯃꯨꯛ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯁꯦ ꯆꯠꯅꯕꯤꯅꯦ ꯊꯥꯗꯣꯏ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯇꯣꯉꯥꯟ ꯀꯛ ꯆꯥꯒꯦ ꯍꯥꯏꯕꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯃꯈꯦꯜ ꯂꯥꯡꯅꯩꯁꯤꯕꯣ ꯍꯩꯅ ꯆꯠꯈꯤꯗ꯭ꯔꯦꯗ ꯃꯤꯒꯤ ꯑꯄꯥꯝꯕ ꯌꯦꯠꯂꯤꯕꯁꯤꯕꯨ ꯀꯔꯤ ꯑꯣꯏꯕꯤꯒꯦ ꯁꯣꯝꯁꯤꯕꯣ ꯃꯧ ꯃꯔꯤ ꯁꯨꯕꯤ ꯊꯣꯏꯁꯅꯥꯅ 이베마 삭파자비 나시 오이리에 코이세 고 나시 nga랑다 lakpi 삐 라우비 삐따와 동안 짜가도보기 헤이 동안 짜가도보디 아이코이니냐 너희 모 홈나 이마 바바세 아무꼬로 모 mga subi sanatoina 헤라이세 아이수 이코이님기 세바 따로빠 다 크라둠 파레 kaino 아이수 동안 짜라니 ngarang lakpai nauna ikuinem amukol halo Pedrup laina Hera ay yang pendida imong sige kok halay hansia ay ginupana oiraga ay bu asuk usitaba pay nasidi atabi ma kangdok na batari ho nupa nang bata bro amuk tanaw aswayda ay gimisang sagulaw minang bo ibohal sumoli magi kadagi thuraktu na hay innubi agto tumikan sida noina koilaw lawnaridu kaidong naragim ho se narem khamayam sinanya akhoi ani bu sitre pabada nangi lam saruk piru hai akhoni tongan takrase laikrase ba tongan ai mogi lamina banga maroi ba ai ha kanana kari hai ba mokok tu thugai gi nati kanana hai ai momai du net ke hera usita ba sarda thoinuna itai hai ga tra kaino naw akhoi se tongan chajarage tawbada ichena yadri ba masya itai khoi gi na thau na te na khali ai ge gi yumban jage tawjababu
Jagat sangsarasida kanan thingbasu matik nate. Ibohal Tondon do onsinduna. Hey, Tondon, natuwaro ko. Hemali ko, yam hemali. Nang na warak pangamdragana ay noy na warak piyo haibro. Ha? Thadoy nam. Itay bunga. Nanaw ay biyay koida sokpa taw hayde kaisi. Itay di kangbidri mali da tawrisi. Onthok na sawkhata na layram lidan tawrisi de. Wahai sida sanayay mong thuraktu na hai. Eh, nupi oirabasu taksi kasi khangdrabadi tasawna natrabasu ay noy na khut tharakani khak. Tomnaw na. Hirataya. Ay laribasibu tayay na kari oyno bibagi. Ay ginupi ek sokpada tayay bu ay na hatokpasu ngamni. Is kari pay dudi. Ying thok na bataridina. Haidun sanayay ma kutum tasin dun hekta songsili. Hai, kari no ne noy bo na khut na sayaw na nunya. Phasa na ngang na ba yada bro. Saita ay di norok tarageda. Isiya, o isi kham luno. Magi nupi sina mare kham tok sasani. Kanana khang balakwa ngama na treba. Yum amada mau amani leibu phau pela matam sida. Ai khoi gi di taret leisi. As ko ka si loi ngawkre. Mane mai khoi ga sia. Ani subagi bu phabani ko. Natrabadi mau taret sina mitta da sangdawri sa. Haini ngai thambalna sangsilaktuna magi nupa bu khamdoi. As moi tayai. Si makhoi ga mana birunu si. Sakhata ba singsigi moi gi thak da gum thaduna khana ba hauna di tokpiru si. Thoinuna. I yam sakhatli ko somdi. Ho sakhat pi isi mi be ma. Nawa ngawdu phasilo. Mina phurakani nongmudi soidana. Adumaina sona su de leira saru. Mai ba koraganya koktana thoo. Asumna makhoi taramari sangduna atat akham leita khanarak-labada mangi yaimana makhoi bu jairak-lami. Hey, napa thorabi masasa. Hallamana nakon dabagum. Sunga thijabigo. Nakhoina aigi mangda ngasi uliba thagolo sikari. Ha, ai mai saw leiribasi nakhoina kari oin ui. Ibohal nang na hal. Nanaw sina khongun tadrabasu nang na takpi mayadabla. Baba inaw singse mayam bai busite. Makhoina apa matawrusa. Aisu aigi lampibiro. Ai petruk leiga tungana leijakragi baba. Khoi baba, ai khoi puna leiminabasu ngamjaroi. Ai khoi gi lampibiro. Kari haiba. Oh, ipagi bohal. Anto ida ko nangse. Wakhal ta su tamnan kijeda. Sanay ma, nang na kari haiba. Baba, aisu tunga leijarage. Lamdo adum pibiro. Tasong na haris na parida. Ipagi samu tomba. Nangi na kari hainingi. Baba, aisu tasaw tayay na haris. Dum yari. Adudi, nakhoy wapam masida yanarabla. Apam da ipadu loy na hay. Hay na hangbabu masaoy bataret magna. Mamampa oiba makhoy ahumbu amata koningdri khanglabada. Mangi yaima thamoy da khazi waragu phawi. Adubu maithong dadi lotsin duna hai. Pare. Madu oiba tarabadi. Ipana nangi lam saruk pirage. Maduda nangi yumsa duna nasa hingna bu hotnajaruro. Adubu nakhoina khangjagadawba amadi. Ai nakhoida law maset amta piroi. Lawpham asidi ai isana hotnajaduna lepchinjabani. Kanagi sumaral yawde. Maram masina lawphamdi nakhoi kanamta da supiroi. Kanamta na phangloi. Aduga nama ani na phisa duna kaithelda. Lalon itik tawribasisu makhoi hotnajamani. Nakhoi saruk yawde. Aduna nasa gi lam adu nataba ai phamdagi nakhoida piningai karisu leite khak. Apangma makhoi taramari du tungi kaisu khantharuda. Masa tawai sanglabadi khanduna magi lam ingkholda yum saba hongnaba khanaki. Memsaubi kundalai mangi yaimadi ahal matamda masasingi thawngdu penjadraduna thamoida taksi sonjai. Memsaubina. Oh, mapa. Aikhoigi punsidi. Mahum munbikraba seklaga pangkhak oirido. Hingli haibada mangairi. Pendabana thamoy asida tasona thillari. Isasingidamak hotnajakiba makhoibu afaba mi ama oinaba khanduna lakibni. Mabuk thannaba mapangal sare phanabu hotnakiba mayam ado mama mapa oiba aikhoigi tawpham thokpa ithawni khandokpa taredago. Apokpi mama aibudi na thaiduna cheklago masa phanna paikre masidi. Isiya karisu khalurano. Isa singi afaba ahenba oinaba hotnabada ahongba kaya laktuna
lambi lamuk nareng asidi ahing nungtil nungzu nungsa thiruda hotnakibado sauraklaba mapung marai pharaklaba marom dom lepsaba ngamlo matamdadi pumnamak kaukhrito lambi gi sidaida satliba ikhoibudi lamlanba amago hanna yenglamda satkre ngasidi mangi yai masu makoi anigi matau ubada nungaitan hairei mimsobi kundalai karisu khalugano miyoibagi mapokta poklakpa lu tongna saba hakchang asida kayambu kuina malem asi leirugani haibagi tellam matam asida ahenba masagi oisabada thiriba makoibu warak watemnaba mapu maleibani kaugano kumhai yengkisi nasa singi tungi polo yengba hitadun tawribani ngasi aina makoibu magi mafam pithoklibase makoibu aina sang yenglibani apangba nasa ngaktani nongmudi soidana halakigani waru asumna matam khajik haukhra matung masa taret mamau taret na magi yum leplakla matam asidadi awat patana langoi san bhaurakli saba thakpa awat pa leiramdaba magi yai mana lau amata su khairaktrabada jeng maru amagi mamal khanglakli sialgi awat pa leiramdabadusu manem anigi mit yengkhada leiraktrabada sialgi magul khanglakli awawa masa khangdabi mau taret ngasidi manem makubu ningsinglai awat pagi akibana maram oiraga pitruklei magi nupa ibohalda hai moitaso ngasidi thabak satpiraroidro aise wa amata moitasoga tanage haiduna khalamlibani chalore ai no honbada kutkase loi nare wabun sigadore ngasidi botharage horena midang thongnaba seng lerib natro hoi chengbudi leiri ado ima pabado madam khara konsilusira haige tawbani aikoyani koinu nupi nangbu makoiga leiminaba tali ware haiduna aikoini mafamsida yum sadu lerib natro karigino nangna ngasi adu mu haiba as kadaidagi thainagi ima pabana honaraga aikoin chakakta thonglaga chabani ado hausikti yumgi makuk matapu na honabada inada sana mache ama naptre ingak samda lik mari mayandre ai wareba aduna ai pabagi imaga do kolaga leizerage moi sijri phau ai seba do tawzerage talle ai tonga leiroi si moi taso ai yam talle aikoi puna leirasi nupi nang nai du yade ko ai ikai ima pabagi mamangda ngamni haidan thoraklaga hauji mu hanjilasi haidubu ima pabne khoibu tina zerak loidro ha aibu karini haina khankidoi chairoi kaisu masani mongni mitopti natedana makoibu kon gaibada hena dum haraudoi bungo aduna hayengse ima pabagi yumtamta chaluseba ko aisu ima du ukidabu koire matam sum koiraklaga sum tamnaklaga ima do hena ningsinglai pare hayengse ngihak chalurasi asumna ngangnariba si ibohal matomta natlamde awatpa masak khanglaktaba makhoi taret mak awatpadana henjillaklabada mane makubu ningsinglai nungsibasu poklakpagum tawri thoinusu tondonda isau langni nupa nangbo ima pabagi manakta amukta chaluse haibani ai wabana loire haiba ipi iro siningai pau laisilaktre loina segaireba aine imungi thapaka to loina suzarage ima pabado mawotaina konsindringai sida aikoina amukta kolorosi haiba apang nangbo thoyo nangsidi on chai nangsi ai lawzaramdasu phado yam ikai khangdeba is kari nasinu thukai ranu pana adumaina aingon hekta haiba yabro nangna yum chasi haiba sibu kaidorage pharasu phatrasu namana pane aidi ngarang yumda chalui nanga sum leibse wadana imana nga thong kasu pizari asiam hawe namara irombam su mairen chaput amsu yawe pupik thangdai sathore kayadi hawe ha nga thong ba sai ba oh sai nga thong sari as adudi nupa nangbu ai khasik tor su purak yadro nati natu isu nga thong du chating lamni haise nang khande banan aduna takpadi nang nei se su usidi natra kaino nang di ima hoidu yam haina de haidudi imana thongmadu nang chaning luidrona purak tabani nupi yar nang yaudro sinya ai iku inem leiba yumdu da halan ai moigi seba oina tawjawrage nang asu leirabadi ai haubum da saw phangdana siba tareba kaino ngai khoi chaladi ai ga puna sase ai tomta angau budong yum sida kaidau hai
ꯅꯪꯅ ꯂꯩꯁꯤ ꯍꯥꯏꯕꯒꯤ ꯂꯩꯕꯩ ꯋꯥꯅꯤ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯀꯅꯤ ꯀꯩꯅꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯑꯗꯨꯋꯥꯏꯗꯨꯗ ꯁꯨꯝ ꯉꯥꯡꯅ ꯂꯩꯔꯅꯨ ꯁꯤ ꯐꯤꯔꯣꯜ ꯑꯄꯠꯄ ꯁꯦꯒꯥꯏꯕꯒꯥꯁꯦ ꯌꯨꯝꯁꯤꯜꯂꯛꯑꯣ ꯌꯣꯡꯒꯦ ꯂꯣꯏ ꯄꯨꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯪꯒꯤ ꯌꯥꯏꯃꯒꯤ ꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯅ ꯇꯣꯝꯅꯥꯎꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯗꯣꯏꯒꯤ ꯏꯁꯧ ꯀꯟꯅ ꯇꯥꯔꯤ ꯅꯨꯄꯥ ꯅꯪꯕꯨ ꯃꯤ ꯐꯠꯇ ꯅꯪ ꯅꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤꯗ ꯄꯨꯕꯤꯔꯛꯂꯒ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯆꯔꯥ ꯍꯦꯜꯍꯜꯂꯤꯁꯤ ꯍꯥ ꯁꯅꯥꯒꯗꯣ ꯃꯌꯥꯝ ꯁꯥꯕꯤꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇ ꯆꯥꯛꯄ ꯄꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯦ ꯑꯩꯅ ꯆꯦꯡꯒꯨꯝꯁꯤ ꯍꯥꯏꯗꯣ ꯃꯗꯨꯗ ꯅꯪꯅ ꯌꯥꯗꯕꯅꯦꯕ ꯑꯩꯁꯦ ꯅꯪꯅ ꯂꯧꯕꯤꯔꯝꯗ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯅꯨꯄꯥ ꯈꯔ ꯁꯦꯜ ꯄꯥꯏꯕ ꯑꯃꯒ ꯊꯨꯡꯅꯖꯔꯝꯂꯗꯧꯅꯦ ꯅꯪꯕꯨꯅꯦ ꯁꯦꯜ ꯄꯥꯏ ꯈꯜꯂꯒ ꯂꯥꯛꯈꯤꯕ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯂꯕꯅꯣ ꯉꯁꯤꯗꯤ ꯑꯩꯁꯦ ꯇꯣꯝꯅꯥꯎ ꯊꯥꯗꯣꯏꯒꯤ ꯋꯥꯍꯩꯁꯤꯡ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯍꯥꯏ ꯊꯥꯗꯣꯏ ꯅꯪ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯑꯩ ꯅꯪꯒꯤ ꯁꯅꯥ ꯁꯥꯕ ꯉꯝꯂꯔꯣꯏ ꯑꯗꯨꯒ ꯅꯪ ꯂꯩꯇ꯭ꯔꯕꯅꯤ ꯑꯩꯁꯨ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯍꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯧꯕ ꯑꯃꯅ ꯑꯩ ꯅꯠꯇꯦ ꯁꯦꯜ ꯄꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯄꯥꯕꯅꯤ ꯁꯦꯜ ꯄꯥꯏꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯑꯍꯜ ꯃꯈꯣꯏꯕꯨꯗꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗ꯭ꯔꯗꯨꯅ ꯅꯪꯅ ꯍꯨꯟꯗꯣꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯜꯗꯨꯕꯨꯗꯤ ꯍꯧꯖꯤꯛꯁꯨ ꯅꯪ ꯀꯜꯂꯛꯂꯤ ꯅꯪ ꯂꯧꯔꯨꯕꯩꯁꯦ ꯇꯣꯟꯗꯣꯟꯗꯒꯤ ꯍꯦꯟꯅ ꯄꯪꯕ ꯑꯄꯪ ꯑꯣꯏꯔꯕꯅꯤ ꯐꯔꯦ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯁꯅꯨ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯅꯪꯁꯨ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯑꯗꯨꯒ ꯑꯍꯦꯟꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯣ ꯀꯩꯅꯣ ꯇꯥꯇꯣꯟ ꯆꯠꯂꯗꯤ ꯑꯩꯁꯨ ꯄꯨꯕꯤꯌꯨ ꯁꯨꯝ ꯆꯤꯟꯁꯤꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯌꯨꯝꯗ ꯍꯟꯗꯣꯏꯅೋ ꯑꯩꯁꯤ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯍꯨꯟꯗꯣꯛꯄꯤꯕꯗꯨꯗꯤ ꯅꯪꯁꯨ ꯂꯥꯟꯒꯅꯤ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯇꯥꯆꯧꯗ ꯐꯥꯎꯕ ꯍꯥꯏꯔꯣꯏꯗ ꯋꯥ ꯀꯌꯥꯝ ꯍꯥꯏꯈꯤꯕꯅꯤ ꯑꯩ ꯇꯥꯆꯧꯗ ꯂꯥꯟꯅ ꯍꯥꯏꯖꯔꯨꯒꯅꯤ ꯀꯔꯤꯒꯨꯝꯕ ꯇꯥꯆꯧꯅ ꯑꯩꯕꯨ ꯉꯥꯛꯄꯤꯔꯕꯗꯤ ꯑꯩ ꯅꯪꯕꯨꯁꯨ ꯉꯥꯛꯄꯤꯒꯦ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ ꯊꯥꯗꯣꯏ ꯅꯠꯇꯦ ꯇꯥꯇꯣꯟ ꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣꯕ ꯑꯩ ꯂꯥꯜꯂꯦ ꯑꯩꯕꯨ ꯋꯥꯔꯛꯄꯤꯌꯨ ꯑꯗꯨꯕꯨ ꯑꯩꯕꯨꯗꯤ ꯍꯨꯟꯗꯣꯛꯄꯤꯒꯅꯣꯕ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯑꯩ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯈꯛꯇ ꯇꯧꯖꯔꯒꯦ ꯃꯔꯝ ꯃꯣꯛꯂꯒꯦꯕ ꯁꯤ ꯑꯩ ꯍꯨꯟꯗꯣꯛꯄꯤꯒꯅꯨ ꯑꯩ ꯂꯥꯟꯖꯔꯦꯕ ꯇꯥꯇꯣꯟ ꯐꯔꯦ ꯑꯗꯨꯗꯤ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯏꯃꯥ ꯄꯥꯕꯗꯁꯨ ꯍꯥꯏꯔꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯨꯡꯗꯝꯕ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯔ ꯀꯨꯝꯍꯩꯁꯤꯗ ꯇꯥꯟ ꯍꯦꯛ ꯆꯥꯟꯅꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 8 ꯑꯃꯗꯤ ꯃꯧ 8ꯃꯛ ꯄꯨꯟꯅ ꯃꯪꯒꯤ ꯌꯥꯏꯃꯒꯤ ꯌꯨꯝꯗ ꯂꯥꯛꯂꯔꯤ ꯃꯪꯒꯤ ꯌꯥꯏꯃ ꯃꯆꯥꯁꯤꯡꯕꯨ ꯎꯕꯗ ꯃꯃꯣꯟ ꯈꯖꯤꯛ ꯅꯣꯛꯏ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯁꯛꯐꯝ ꯎꯠꯇꯨꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛꯁꯨ ꯆꯩꯔꯛꯂꯝꯃꯤ ꯍꯩ ꯅꯈꯣꯏ ꯀꯅꯥ ꯍꯥ ꯌꯨꯝ ꯑꯁꯤ ꯊꯨꯒꯥꯏꯕ ꯂꯣꯏꯗ꯭ꯔꯗꯨꯅ ꯃꯩ ꯊꯥꯕ ꯑꯃꯨꯛ ꯂꯥꯛꯂꯤꯕ꯭ꯔꯣ ꯆꯠꯂꯨ ꯅꯁꯛꯁꯤꯡꯗꯣ ꯑꯩ ꯀꯅꯥꯝꯇ ꯌꯦꯡꯅꯤꯡꯗꯦ ꯆꯠꯈ꯭ꯔꯣ ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯕꯁꯨ ꯅꯈꯣꯏ ꯀꯅꯥꯝ ꯆꯪꯂꯛꯀꯅꯨ 이보ꯍꯜ ꯁꯅꯥꯌꯥꯏꯃ ꯁꯅꯥꯇꯣꯝꯕ ꯃꯅꯤꯃꯇꯨꯝ ꯊꯣꯏꯍꯦꯟꯕ ꯇꯣꯟꯗꯣꯟ ꯇꯣꯝꯅꯥꯎ ꯃꯈꯨꯠ ꯂꯣꯟꯅꯖꯗꯨꯅ ꯃꯄꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯏ ꯕꯥꯕꯥ ꯅꯆꯥ ꯑꯄꯪꯕ 8ꯄꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯉꯁꯤꯗꯒꯤ ꯅꯆꯥ 8 ꯋꯥꯈꯜ ꯇꯥꯖꯔꯒꯦ ꯍꯦꯂꯣꯏ 8ꯅ ꯆꯦꯜꯂꯨꯕ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯒ ꯌꯨꯝꯗ ꯍꯟꯖꯔꯛꯏ ꯏꯃꯥ ꯄꯥꯎꯕꯨ ꯍꯦꯟꯕ ꯇꯥꯏꯕꯪꯁꯤꯗ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯍꯦꯂꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯋꯥꯔꯛꯆꯔꯒꯦ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯕꯥꯕꯥ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯦꯝꯆꯧꯕꯤ ꯀꯨꯟꯗꯥꯂꯩ ꯑꯅꯤꯒꯤ ꯊꯃꯣꯏꯗꯤ ꯃꯃꯥ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯆꯥꯁꯤꯡꯕꯨ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯛꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯃꯌꯥꯝ ꯅꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯎꯅꯦ ꯏꯃꯧ ꯍꯥꯏꯕꯁꯦ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤꯅꯦ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯗꯨꯅ ꯂꯝꯗ ꯂꯩꯔꯕꯗ ꯀꯔꯝ ꯆꯥꯎꯈꯠꯄ ꯑꯐꯕ ꯌꯨꯝꯕꯥꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯀꯨꯟꯗꯥꯂꯩꯅ ꯌꯥꯔꯦꯁꯦ ꯏꯆꯥꯁꯤꯡꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯕꯗꯨꯅꯦ ꯅꯃꯥ ꯑꯍꯜ ꯑꯃꯗꯤ ꯑꯩꯅ ꯄꯥꯝꯖꯕꯁꯨ ꯅꯅꯦꯝ ꯈꯛꯇꯅ ꯃꯃꯧ ꯁꯦꯝꯕ ꯊꯣꯛꯇꯦ ꯏꯆꯥ ꯅꯨꯄꯥ ꯅꯈꯣꯏꯒꯤꯁꯨ ꯊꯧꯗꯥꯡ ꯈꯔ ꯆꯪꯕꯅꯤꯀꯣ ꯇꯥꯟꯖꯥꯁꯤꯗ ꯃꯧ 8ꯃꯛꯁꯨ ꯃꯅꯦꯝ ꯃꯀꯨꯕꯨ ꯈꯨꯔꯨꯝꯂꯛꯂꯝꯃꯤ ꯏꯃꯥ ꯅꯃꯧ ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯃꯇꯨꯡ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯄꯤꯛꯄ ꯈꯟꯖꯔꯔꯣꯏ ꯅꯃꯧ ꯑꯩꯈꯣꯏꯕꯨ ꯏꯃꯥ ꯑꯅꯤ ꯑꯃꯗꯤ ꯄꯥꯕꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯐꯕ ꯃꯧ ꯑꯐꯕꯤ ꯃꯃꯥ ꯑꯣꯏꯖꯔꯒꯦ ꯃꯪꯒꯤ ꯌꯥꯏꯃ ꯃꯆꯥ ꯃꯃꯧ 14 ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯨꯔꯝꯂꯕꯗ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯆꯥꯁꯤꯡꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯩ ꯌꯥꯔꯦ ꯅꯣꯏ ꯂꯣꯏꯅ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯀꯔꯤꯅꯣ ꯋꯥꯈꯜꯒꯁꯦ ꯅꯣꯡꯃꯗ ꯄꯨꯂꯞ ꯍꯦꯛꯇ ꯇꯥꯏꯗ ꯏꯆꯥꯁꯤꯡꯁꯤꯗꯤ ꯅꯣꯏ 14ꯅ ꯄꯨꯂꯞ ꯄꯥꯛꯊꯔꯒ ꯈꯨꯔꯨꯝꯂꯛꯄꯁꯤꯗꯗꯤ ꯍꯤꯌꯥꯡꯊꯥꯡꯒꯤ ꯕꯣꯔ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯍꯦꯛ ꯃꯥꯜꯂꯤꯅꯦ ꯁꯤ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨꯁꯤ ꯇꯣꯟꯗꯣꯟ ꯑꯗꯨꯗꯤ ꯄꯥꯕ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯦꯀꯣ ꯍꯣꯏꯅꯦ ꯇꯧꯕꯇꯕꯨ ꯅꯈꯣꯏ ꯑꯩꯒꯤ ꯏꯃꯥꯡꯗ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯌꯥꯎꯗꯕ
ꯊꯛꯁꯤꯒꯁꯤ ꯑꯃꯠꯇ ꯀꯥꯏꯕ ꯌꯥꯗꯦꯀꯣ ꯃꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ ꯏꯕꯣꯍꯜꯅ ꯑꯗꯨꯒ ꯄꯥꯕꯒ ꯏꯃꯥ ꯑꯅꯤꯒꯗꯤ ꯅꯁꯥꯏꯅ ꯁꯤꯗ꯭ꯔꯤꯐꯥꯎ ꯀꯣꯟꯖꯔꯅꯤ ꯑꯩ ꯄꯥꯕꯒ ꯏꯃꯥꯒ ꯌꯥꯎꯗꯅ ꯂꯩꯕꯗꯣ ꯉꯝꯗꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯋꯥꯔꯝꯅꯤ ꯁꯦꯜ ꯌꯥꯎꯗꯅ ꯃꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯅꯤꯒꯦ ꯅꯠꯇ꯭ꯔꯣ ꯑꯁ ꯅꯠꯇꯦꯗ ꯄꯥꯕ ꯑꯣꯟꯊꯣꯛꯄ ꯇꯣꯟꯗꯣꯟꯅ ꯄꯥꯕ ꯏꯃꯥꯅꯤ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯄꯥꯕ ꯏꯃꯥꯅꯤ ꯊꯥꯗꯣꯛꯄ ꯉꯝꯂꯔꯣꯏ ꯅꯈꯣꯏ ꯑꯍꯨꯝ ꯊꯥꯗꯣꯛꯄꯗꯣ ꯑꯩ ꯑꯍꯤꯡ ꯈꯨꯗꯤꯡ ꯀꯞꯄꯤ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯆꯥꯛ ꯑꯝꯇ ꯆꯥꯗꯦ ꯄꯥꯕ ꯍꯣꯏꯅꯦ ꯏꯆꯥ ꯑꯇꯣꯝꯕ ꯏꯕꯨꯡꯉꯣ ꯆꯥꯔꯝꯃꯣꯏ ꯏꯆꯥ ꯆꯥꯛ ꯁꯨꯡꯆꯥ ꯆꯥꯔꯝꯃꯣꯏ ꯆꯤꯜꯍꯥꯎ ꯊꯤꯈ꯭ꯔꯕ ꯅꯪꯅ ꯁꯧꯒ꯭ꯔꯤ ꯉꯥ ꯊꯥꯛꯇꯕꯗꯨ ꯀꯥꯏꯗꯤ ꯆꯥꯔꯅꯤꯒꯦꯗꯣ ꯑꯍꯤꯡꯗ ꯀꯞꯂꯤꯕꯗꯨꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯀꯞꯄ ꯑꯣꯏꯔꯤꯅꯤꯗ ꯅꯠꯇ꯭ꯔꯣ ꯑꯁ ꯄꯥꯕ ꯑꯁꯦꯡꯕꯩ ꯀꯞꯄꯤꯃꯤ ꯊꯥꯖꯗ꯭ꯔꯤ ꯃꯥꯜꯂꯤ ꯃꯦꯝꯆꯧꯕꯤꯅ ꯍꯣ ꯐꯔꯦꯁꯦ ꯐꯔꯦꯁꯦ ꯏꯃꯨꯡ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯃꯪꯒꯣꯜꯁꯤꯗ ꯀꯨꯝꯍꯩ ꯇꯧꯔꯦ ꯌꯨꯝꯊꯪꯅꯕꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯅꯤ ꯏꯃꯧ ꯇꯔꯦꯠꯃꯛ ꯆꯪꯂꯁꯤ ꯅꯅꯦꯝ ꯑꯩꯈꯣꯏꯅꯤꯅꯅꯦ ꯈꯣꯡꯕꯤ ꯅꯦꯠꯂꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯃꯧ ꯇꯔꯦꯠꯄꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯕꯗ ꯁꯥꯃꯨ ꯇꯣꯝꯕꯅ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯄꯥꯕ ꯑꯩ ꯋꯥ ꯑꯝꯇꯪꯒꯤꯅꯤ ꯁꯦꯡꯅ ꯈꯨꯝꯕꯤꯌꯨꯀꯣ ꯄꯥꯕ ꯄꯥꯒꯤ ꯁꯥꯃꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯏꯄꯥꯗ ꯇꯥꯁꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯇꯔꯦꯠꯃꯛꯁꯦ ꯅꯨꯄꯤ ꯑꯃꯃꯝꯈꯛ ꯊꯤꯕꯁꯤꯐꯥꯎ ꯂꯣꯏꯅꯕ ꯋꯥꯕꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯤ ꯆꯔꯥ ꯍꯦꯟꯗꯨꯗ ꯈꯥꯛꯏ ꯑꯗꯨꯒ ꯄꯥꯕꯅ ꯑꯅꯤ ꯂꯣꯟꯕꯤꯔꯤꯁꯤꯕꯨ ꯀꯝꯗꯧꯕꯅꯣ ꯄꯥꯕꯕꯨ ꯏꯃꯥꯒ ꯏꯃꯥꯇꯣꯟꯒꯁꯦ ꯊꯥꯏꯅ ꯀꯃꯥꯏꯅ ꯊꯦꯝꯂꯛꯀꯦ ꯃꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯩꯁꯤꯕꯣ ꯀꯃꯥꯏꯅ ꯊꯝꯃꯛꯏꯅꯣ ꯑꯇꯩꯅ ꯅꯠꯇꯦꯕꯀꯣ ꯅꯄꯥ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯑꯦ ꯅꯨꯄꯤ ꯑꯅꯤꯃꯛꯀꯤ ꯆꯞ ꯃꯥꯟꯅꯅ ꯆꯥꯛꯊꯣꯡ ꯄꯤꯕ ꯉꯝꯃꯤ ꯃꯗꯨꯅ ꯉꯝꯂꯅꯤ ꯈꯪꯂꯕ ꯀꯥꯟꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯂꯧꯔꯤꯕꯅꯤ ꯊꯥ ꯈꯨꯗꯤꯡ ꯁꯅꯥ ꯁꯥꯕꯤ ꯆꯌꯣꯜ ꯈꯨꯗꯤꯡ ꯐꯤꯔꯣꯜ ꯐꯖꯕ ꯂꯩꯕꯤ ꯆꯥꯛꯈꯨꯝꯃꯩ ꯃꯨꯠꯍꯟꯗꯦ ꯉꯥ ꯆꯥꯛ ꯊꯥꯎ ꯊꯨꯝ ꯏꯪꯈꯣꯜ ꯁꯝꯕꯜ ꯏꯟꯁꯥꯡ ꯅꯥꯄꯤ ꯋꯥꯠꯇ ꯄꯥꯗ ꯊꯝꯂꯕ ꯀꯥꯟꯗ ꯅꯨꯄꯤꯁꯨ ꯃꯕꯨꯛ ꯇꯞꯀꯅꯤꯌꯦ ꯇꯞꯊꯈꯤꯅꯤꯗꯣ ꯁꯨꯝꯗꯧꯗꯅ ꯅꯄꯥ ꯑꯩꯅ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯈꯪꯂ ꯃꯇꯝꯗ ꯅꯃꯥ ꯑꯅꯤꯁꯤ ꯊꯤꯔꯤꯕꯅꯤ ꯑꯗꯨꯗꯤ ꯄꯥꯕ ꯅꯨꯄꯤ ꯃꯕꯨꯛ ꯇꯞꯍꯟꯒꯦ ꯍꯥꯏꯔꯗꯤ ꯅꯆꯥ ꯑꯩꯈꯣꯏꯁꯦ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯍꯥꯟꯅ ꯑꯣꯏꯕ ꯃꯊꯧ ꯇꯥꯏꯅꯦꯀꯣ ꯃꯥꯅꯤ ꯃꯗꯨ ꯈꯪꯉꯨ ꯅꯁꯥ ꯃꯇꯤꯛ ꯆꯥꯗ꯭ꯔꯗꯅꯅꯤ ꯅꯪ ꯅꯇꯨꯁꯤꯡꯁꯤꯅ ꯃꯅꯦ ꯃꯀꯨ ꯑꯩꯈꯣꯏꯕꯨ ꯀꯣꯟꯅꯤꯡꯂꯛꯂꯤꯕꯁꯦ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯇꯔꯦꯠꯃꯛ ꯑꯃꯠꯇ ꯍꯟꯕꯤꯔꯛꯄ ꯀꯥꯏ ꯑꯣꯏꯊꯣꯛꯂꯣꯏꯗꯕꯅꯤꯀꯣ ꯑꯣꯏꯊꯣꯛꯇꯕꯅꯤ ꯏꯄꯥ ꯍꯥꯏꯒꯦ ꯑꯗꯨꯗꯤ ꯄꯥꯕ ꯉꯁꯤꯗꯤ ꯃꯧ ꯇꯔꯦꯠ ꯑꯃꯗꯤ ꯃꯅꯦꯝ ꯑꯅꯤꯒꯤ ꯀꯨꯝꯍꯩꯁꯦ ꯂꯣꯏꯔꯦꯅꯦꯀꯣ ꯂꯣꯏꯔꯦ ꯍꯌꯦꯡ ꯅꯣꯏꯅ ꯅꯁꯥ ꯃꯇꯤꯛ ꯆꯥꯔ ꯃꯇꯝꯗ ꯂꯥꯟ ꯑꯃ ꯍꯧꯔꯛꯄ ꯌꯦꯡꯁꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦ ꯀꯣ